Nakal Amar Romda Assam Police Samadi Zokhauter Police ki apunba team amana tha sekitara tareta Mizoram amadi Menmaga Taina Bangam Kayagi Mafam Amadagi Maling Kaitel de Lupa Crore Kayagi Senfam Oigadaba Methamphetamine tablet kilogram Mapanga gram Chani Marifudra Nipan Fagatpa Ngamle Hairi Hairiba Methamphetamine tablet sing adu Mizoram gi Champhai district ki Zokhauter gi Venkai gi crossing point 2 dagi Menma macha anina purapadagi fagatkibani Menma macha ani adudi Menma gi Khawmai dagi Lalthang Vela Chei Kunipan Apokpa Rangthan Jema Amadi Zaithang Pua Chei Kuntaruk Apokpa Ralthong Danga Kawi Makoyani Mag Fagalaba Drug Sing Aduga Konana Zokhauter Police Sinakri Nakal Amar Romda Assam Police Samadi Zokhauter Police ki apunba team amana tha sekitara tareta Mizoram amadi Menmaga Taina Bangam Kayagi Mafam Amadagi Maling Kaitel de Lupa Crore Kayagi Senfam Oigadaba Methamphetamine tablet kilogram Mapanga gram Chani Marifudra Nipan Fagatpa Ngamle Hairi Hairiba Methamphetamine tablet sing adu Mizoram gi Champhai district ki Zokhauter gi Venkai gi crossing point 2 dagi Menma macha anina purapadagi fagatkibani Menma macha ani adudi Menma gi Khawmai dagi Lalthang Vela Chei Kunipan Apokpa Rangthan Jema Amadi Zaithang Pua Chei Kuntaruk Apokpa Ralthong Danga Kawi Makoyani Mag Fagalaba Drug Sing Aduga Konana Zokhauter Police Sinakri